ꯂꯤꯂꯣꯡꯒꯤ ꯊꯧꯗꯣꯛ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯅꯠꯇꯦ UMPC ꯉꯔꯥꯡ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯅꯠꯇꯦ ꯃꯁꯤꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯃꯤꯇꯩ ꯄꯥꯡꯒꯜ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯏꯁꯂꯥꯝ ꯃꯀꯛꯆꯥꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯤꯂꯣꯡ ꯏꯃꯥ ꯃꯥꯔꯀꯦꯠꯇ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁ ꯌꯥꯎꯅ ꯃꯤꯇꯩ ꯄꯥꯡꯒꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯌꯥꯎꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯅꯥꯏ ꯅꯨꯡꯉꯥꯏꯅꯗꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯗ꯭ꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯎꯕ ꯌꯥꯕ ꯃꯑꯣꯡꯗ ꯋꯥꯍꯩ ꯋꯥꯇꯥ ꯏꯔꯒ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯄꯤꯌꯨ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯋꯥꯕ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯃꯅꯤꯍꯥꯔꯅ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯡ ꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯆꯠꯅꯔꯨꯕꯁꯤꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯃꯨꯅꯦꯜ ꯔꯥꯏꯑꯣꯠ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯇꯧꯒꯨꯝꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯔꯝꯅ ꯂꯩꯉꯥꯛꯅ ꯊꯝꯖꯤꯜꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯋꯥ ꯈꯟꯅꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ JSCꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯂꯩꯉꯥꯛꯅ ꯃꯇꯝ ꯊꯤꯟꯊꯗꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯐꯣꯛꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ BM ꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯀꯟꯗꯦꯝ ꯇꯧꯋꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛꯄ ꯌꯥꯎꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯇꯧꯕꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁ ꯊꯣꯛꯇꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯕꯨꯁꯨ ꯑꯄꯤꯜ ꯇꯧꯕꯤꯔꯛꯄꯕꯨꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏꯔꯦ ꯃꯈꯥ ꯇꯥꯅ MAMWOꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯋꯥꯗꯤꯌꯥ ꯍꯁꯟꯅ ꯍꯥꯏꯈꯤꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯋꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯣꯏꯔꯣ ꯂꯥꯂꯧꯂꯨꯞꯁꯤꯡꯕꯨ ꯑꯣꯏꯔꯣ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯇꯥꯟꯅꯔꯝꯂꯒꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯅꯕ ꯑꯉꯝꯕ ꯗꯥꯏꯇ ꯂꯧꯖꯒꯦ ꯉꯔꯥꯡ ꯃꯤꯇꯩꯁꯨ ꯄꯥꯡꯒꯜꯁꯨ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯅ ꯑꯋꯥꯕ ꯈꯔꯁꯨ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯇꯛꯗꯥꯜꯒꯤ ꯀꯟꯚꯦꯅꯔ ꯋꯥꯏꯈꯣꯝ ꯖꯣꯇꯤꯟ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯆꯠꯄ ꯂꯣ ꯕꯥꯏꯟꯗꯤꯡ ꯇꯧꯕ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯦꯛꯇ ꯃꯔꯝ ꯆꯥꯗꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗꯨꯅ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯃꯔꯥꯜ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯅ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯊꯥꯖꯅꯔꯒ ꯄꯨꯟꯅ ꯆꯠꯁꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯃꯤꯇꯩ ꯄꯥꯡꯒꯜꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯅꯕ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯕꯤꯒꯅꯨ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯇꯧꯅꯤꯡꯕ ꯌꯥꯎꯔꯛꯄ ꯇꯥꯔꯒꯁꯨ ꯉꯁꯤ ꯄꯨꯟꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯂꯤꯒꯦꯜꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯥꯟꯅꯒꯅꯤ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ UMPCꯒꯤ ꯑꯦꯗꯚꯥꯏꯖꯔ MD ꯁꯤꯔꯥꯖ ꯑꯍꯃꯗ JCILPSꯀꯤ ꯀꯣ-ꯀꯟꯚꯦꯅꯔ MD ꯈꯩꯔꯨꯗꯤꯟ ꯁꯥꯍ ꯇꯛꯗꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯀꯣꯏꯖꯝ ꯖꯤꯕꯟ ꯀꯨꯃꯥꯔ ꯇꯛꯗꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯃꯦꯁꯣꯔ ꯋꯥꯏꯈꯣꯝ ꯑꯃꯗꯤ ꯌꯨꯀꯣꯔꯦꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯔꯨꯄꯦꯟꯗ꯭ꯔꯣꯁꯨ ꯁꯔꯨꯛ ꯌꯥꯈꯤ